ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯉꯥꯏꯖꯒꯦ 13 ꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯗꯤꯄꯛꯅ ꯑꯦꯅꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯑꯦꯅꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤ꯫ ꯗꯤꯄꯛ ꯃꯄꯥꯜꯗ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯑꯦꯅꯤꯅ ꯑꯣꯏꯈꯤꯕ ꯐꯤꯚꯝꯗꯨꯗ ꯃꯁꯥ ꯑꯗꯨ ꯂꯩꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯆꯤꯡꯊꯔꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯜꯂꯤꯕ ꯊꯣꯡꯅꯥꯎꯗꯒꯤ ꯑꯦꯅꯤꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯛꯅꯔꯤꯕ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯣ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯕꯅ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯄꯥꯜꯗ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯨꯁꯤꯂꯥꯒ ꯔꯦꯕꯦꯀꯥꯒꯁꯨ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯔꯦꯕꯦꯀꯥ, ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯗꯤꯄꯛ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯗꯤꯄꯛ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯗꯣꯛꯇꯔ! ꯌꯥꯝ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡꯗ ꯗꯣꯛꯇꯔꯗ ꯌꯦꯡꯂꯛꯏ ꯗꯤꯄꯛꯅ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯗꯤꯄꯛꯁꯨ ꯋꯥ ꯉꯥꯡꯗꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯐꯝꯕꯤꯌꯨ꯫ ꯗꯤꯄꯛ ꯐꯝꯂꯒ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯗꯣꯛꯇꯔꯗ ꯍꯪꯂꯛꯏ꯫ ꯗꯣꯛꯇꯔ, ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯀꯟꯗꯤꯁꯟꯁꯤꯕꯨ? ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯉꯟꯅ ꯄꯨꯈꯠꯂꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯁꯤꯗꯒꯤ ꯊꯦꯡꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦ꯫ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯈꯤꯕꯗꯨꯅ ꯈꯔꯗꯤ ꯇꯨꯝꯈꯤꯅꯤ꯫ ꯕꯤꯄꯤꯁꯨ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯦ꯫ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ꯫ ꯐꯥꯔꯁꯠ ꯇ꯭ꯔꯥꯏꯃꯦꯁꯇꯔꯒ ꯑꯣꯏꯕꯒ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯐꯖꯅ ꯁꯦꯟꯅꯍꯧꯗ꯭ꯔꯕꯗꯤ꯫ ꯍꯟꯗꯛꯇꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯗꯤ ꯃꯨꯗ ꯁ꯭ꯋꯤꯡ ꯌꯥꯝꯅ ꯑꯣꯏꯕꯅꯤ꯫ ꯌꯥꯔꯤꯈꯩ ꯐꯖꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯁꯀꯔꯦꯖ ꯑꯣꯏꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯗꯣꯛꯇꯔ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ꯭ꯔꯥ? ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯂꯦꯚꯦꯜꯁꯨ ꯂꯣ ꯑꯣꯏꯔꯦ, ꯕꯤꯄꯤꯁꯨ꯫ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯂꯩꯁꯦ꯫ ꯗꯤꯄꯛ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯔꯦꯕꯦꯀꯥꯒ ꯗꯨꯁꯤꯂꯥꯒ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯗꯤꯄꯛ, ꯌꯨꯝꯒꯤ ꯊꯧꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦ? ꯔꯦꯕꯦꯀꯥ, ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯍꯣꯏ ꯌꯧꯔꯛꯄꯗ ꯉꯥꯏꯍꯧꯔꯤ꯫ ꯅꯕꯥꯅꯤ ꯆꯠꯂꯣ, ꯏꯃꯥꯒꯤ ꯊꯧꯔꯝꯗꯣ ꯌꯥꯎꯔꯨꯔꯣ꯫ ꯗꯨꯁꯤꯂꯥꯅ ꯑꯃꯨꯛ, ꯏꯅꯝꯃꯁꯦ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯦ꯫ ꯔꯦꯕꯦꯀꯥ, ꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯗ ꯏꯔꯝꯒ ꯅꯠꯇꯕꯅꯤꯅ ꯃꯤ ꯇꯥꯡꯉꯤ꯫ ꯑꯗꯨꯅ ꯅꯕꯥꯅꯤ ꯆꯠꯂꯣ꯫ ꯔꯦꯕꯦꯀꯥ, ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯗꯤꯄꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯗ꯭ꯔꯤꯞ ꯀꯥꯞꯇꯕ ꯈꯨꯠ ꯑꯃꯗ ꯄꯥꯏꯈꯠꯂꯒ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯇꯞꯅ ꯊꯝꯃꯤ꯫ ꯃꯃꯥꯏꯗ ꯑꯃꯨꯛ ꯅꯥꯟꯕꯗ ꯑꯦꯅꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯗꯤꯄꯛ, ꯀꯩꯗꯧꯔꯒꯦ? ꯑꯦꯅꯤꯅ, ꯃꯃꯥ꯫ ꯑꯦꯅꯤꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯤꯄꯛꯅ ꯃꯔꯛ ꯊꯠꯂꯤ꯫ ꯈꯜꯂꯨꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯣ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯅ ꯋꯥꯅ ꯂꯦꯟꯕꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯕ꯭ꯔꯣ? ꯇꯥꯃꯣ, ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ꯫ ꯃꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ꯫ ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯉꯁꯥꯏꯅ ꯂꯣꯏꯔꯝꯂꯅꯤꯌꯦ꯫ ꯅꯁꯥ ꯀꯜꯂꯒ ꯏꯃꯥꯒꯤ ꯃꯐꯝꯗ ꯏꯃꯥꯅ ꯄꯦꯟꯕꯤꯅꯕ ꯉꯝꯖꯕ ꯈꯔ ꯀꯠꯂꯁꯤ꯫ ꯑꯔꯣꯏꯕ ꯊꯧꯔꯝ ꯌꯥꯍꯧꯗꯕꯒꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ꯫ ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯕ ꯃꯆꯥꯅꯤ꯫ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯐꯥꯎ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯏꯃꯥꯒ ꯑꯁꯨꯛ ꯂꯥꯞꯅꯍꯜꯂꯤꯕ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ
ꯏꯃꯥꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯗꯨꯅ ꯏꯃꯥꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯣꯏꯅꯤ꯫ ꯃꯄꯨꯏ ꯃꯍꯥꯛꯅ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯌꯥꯝꯅ ꯆꯥꯎꯗꯅ ꯑꯁꯇꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯒꯤ ꯗꯤꯟꯗꯤ ꯔꯥꯖꯦꯁꯅ ꯑꯗꯨꯃꯇꯪꯗꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯦꯅꯤꯗꯤ ꯃꯁꯥ ꯁꯣꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅ ꯊꯧꯔꯝ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯌꯨꯝꯗ ꯄꯨꯂꯞ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗ ꯇꯥꯔꯦ꯫ ꯑꯦꯅꯤ ꯌꯥꯝꯅ ꯅꯥꯟꯕ ꯌꯨꯝꯗ ꯂꯩꯕ ꯐꯦꯁꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯐꯪꯕ ꯁ꯭ꯄꯤꯁꯦꯜ ꯋꯥꯔꯗ ꯑꯃꯗ ꯗꯤꯄꯛ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯩ꯫ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯆꯪꯂꯛꯏ꯫ ꯔꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯆꯪꯂꯛꯏ꯫ ꯗꯨꯁꯤꯂꯥ, ꯏꯅꯝꯃ, ꯑꯩ ꯑꯥꯗ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕ ꯌꯥꯕꯅꯤ꯫ ꯁꯨꯇꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯑꯩ ꯆꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯏꯅꯝꯃ, ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯔꯒ ꯑꯉꯥꯡ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯦꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣꯏ, ꯐꯖꯅ ꯆꯠꯂꯨꯔꯣ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯂꯥꯛꯄ ꯌꯥꯔꯅꯤ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛ, ꯌꯥꯝ ꯊꯨꯅ ꯐꯔꯒ ꯍꯜꯂꯛꯑꯣꯀꯣ ꯏꯆꯥꯁꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯊꯕꯛꯁꯦ ꯈꯔ ꯑꯅꯛꯄꯗ ꯇꯥꯅꯕ ꯇꯧꯁꯤꯗꯅ꯫ ꯑꯩꯁꯨ ꯈꯟꯅꯔꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ꯫ ꯕꯦꯝꯃ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯅꯤꯕꯨ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯈꯨꯠꯇ 3ꯂꯛ ꯆꯤꯛꯄꯤꯔꯝꯃꯤ꯫ ꯑꯦꯅꯤ ꯃꯅꯦꯝꯗ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯅꯨꯡꯁꯤꯅ, ꯀꯞꯀꯅꯨꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯊꯨꯅ ꯐꯔꯒ ꯂꯥꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯦꯕꯦꯀꯥ, ꯑꯦꯅꯤ, ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ꯫ ꯌꯥꯝ ꯊꯨꯅ ꯐꯔꯒ ꯍꯜꯂꯛꯑꯣ꯫ ꯌꯨꯝꯗ ꯀꯣꯏꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯆꯥꯛꯀꯧꯗꯣꯏꯅꯤꯀꯣ꯫ ꯑꯦꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣꯏ ꯆꯦ꯫ ꯔꯦꯕꯦꯀꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥꯒ ꯃꯆꯦ ꯃꯦꯂꯤꯇꯥꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯂꯤꯇꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯒ ꯍꯜꯂꯛꯎꯀꯣ꯫ ꯆꯤꯆꯦ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯗꯒ ꯀꯣꯏꯔꯛꯇꯣꯏꯅꯤ ꯕꯕꯥꯒ ꯄꯨꯟꯅ꯫ ꯑꯦꯅꯤ ꯉꯁꯥꯏ ꯃꯈꯩ ꯀꯞꯅꯤꯡ ꯂꯩꯔꯝꯕ ꯑꯗꯨ ꯃꯆꯦꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯛꯄ ꯑꯗꯨꯗ ꯃꯄꯤ ꯊꯤꯡꯕ ꯉꯝꯗꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯆꯦ, ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯔꯅꯤꯀꯣ꯫ ꯇꯣꯝꯕꯤ, ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ꯫ ꯀꯞꯀꯅꯨ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯪ ꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯜꯂꯅꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯐꯤꯕꯝꯗꯨꯒꯤꯁꯨ ꯈꯜꯂꯨ꯫ ꯆꯦ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯃꯥꯅꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯐꯥꯎ ꯌꯥꯎꯕ ꯐꯪꯗꯕ ꯑꯩꯁꯦ ꯀꯔꯝꯅ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯍꯥꯏꯒꯅꯤ? ꯇꯣꯝꯕꯤ, ꯗꯤꯄꯛꯁꯨ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯅꯤꯅ ꯀꯞꯂꯤꯕ ꯑꯗꯣ ꯊꯦꯝꯖꯤꯟꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯔꯥꯖꯦꯁꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯆꯟꯆꯟ, ꯇꯣꯝꯕꯤ, ꯌꯥꯔꯦ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ? ꯅꯕꯥꯅꯤꯕꯨ ꯏꯄꯥ ꯅꯣꯏꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯗꯤꯄꯛ ꯃꯀꯨꯕꯣꯛ ꯑꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤ꯫ ꯍꯧꯈ꯭ꯔꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯏꯕꯨꯡꯉꯣ꯫ ꯔꯥꯖꯦꯁ ꯃꯦꯂꯤꯇꯥ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ꯫ ꯃꯩꯁꯨ ꯏꯃꯝ ꯃꯝꯂꯝꯃꯤ꯫ ꯌꯨꯝꯁꯨ ꯃꯤ ꯂꯩꯅꯗꯕꯒꯨꯝ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒ ꯏꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯃꯦꯂꯤꯇꯥ, ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯂꯩꯇꯖꯥꯠꯂꯅꯦ? ꯔꯥꯖꯦꯁꯅ, ꯁꯥꯅꯕꯨ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯥ? ꯃꯦꯂꯤꯇꯥ ꯃꯄꯥꯕꯨ ꯀꯤꯗꯨꯅ ꯋꯥ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯁꯨ ꯁꯣ ꯂꯣꯟꯗꯅ ꯂꯣꯛ ꯈꯛꯇ ꯇꯧꯔꯝꯃꯤ꯫
ꯃꯦꯂꯤꯇꯥ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯀꯤꯆꯟꯗ ꯆꯥꯅꯕ ꯍꯥꯟꯅ ꯁꯦꯝꯅꯕ ꯆꯪꯉꯤ꯫ ꯑꯁ, ꯏꯟꯖꯥꯡ ꯅꯥꯄꯤꯒꯁꯦ ꯂꯣꯏꯅ ꯄꯠꯂꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯖꯥꯠꯂꯣ? ꯔꯥꯖꯦꯁꯅ ꯀꯩꯗꯧꯔꯦ ꯆꯟꯆꯟ? ꯕꯕꯥ, ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯑꯝꯇ ꯂꯩꯇꯤꯌꯦ꯫ ꯍꯋꯥꯏꯗꯤ ꯂꯩ, ꯁꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ, ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯔꯥꯖꯦꯁ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯤꯚꯤ ꯑꯗꯣ ꯊꯥꯔꯒ ꯌꯦꯡꯉꯤ꯫ ꯆꯦꯅꯦꯜꯗꯣ ꯁꯨꯝ ꯀꯣꯏꯑꯣꯠ ꯑꯣꯠꯄꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯣ ꯊꯦꯡꯅꯔꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯛꯄ ꯄꯥꯎ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯇꯤꯚꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯎꯠꯂꯤ꯫ ꯄꯥꯎ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯍꯥꯟꯅꯒꯤ XY ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯁꯤꯡꯕꯨ ꯆꯤꯡꯌꯥꯗ ꯍꯥꯠꯇꯨꯅ ꯊꯅꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯪꯂꯩ ꯌꯥꯑꯣꯟꯂꯨꯞꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯇꯨꯡꯒꯤ ꯅꯍꯥꯔꯣꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯌꯣꯟꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯂꯨꯞ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯄꯨ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯞ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯗꯅ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯀꯪꯂꯩ ꯏꯃꯥꯕꯨ ꯀꯟꯕꯒꯤ ꯄꯥꯟꯗꯝꯗ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯖꯦꯁ ꯄꯥꯎ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯅ ꯇꯤꯚꯤꯗꯨ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯃꯊꯟꯇ ꯇꯞꯅ ꯁꯣꯜꯂꯤ꯫ ꯄꯨꯏ, ꯉꯁꯤꯁꯨ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯪꯅ ꯄꯦꯟꯖꯔꯝꯒꯗꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯃꯣꯂꯥ ꯆꯪꯂꯛꯏ꯫ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯒ ꯅꯨꯄꯥ ꯑꯅꯤꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯕꯤꯃꯣꯂꯥ ꯌꯥꯝ ꯇꯨꯛꯊꯅ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯦꯁ ꯕꯤꯃꯣꯂꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ: ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ ꯆꯠꯂꯣ! ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: ꯇꯥꯗ, ꯑꯩꯈꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯀꯪꯂꯩ ꯌꯥꯑꯣꯟꯂꯨꯞꯇꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯏꯆꯦ ꯑꯁꯦ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯌꯣꯟꯕꯗ ꯆꯦꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗ ꯊꯝꯃꯨꯔꯦ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯆꯩꯔꯥꯛꯇꯨꯃꯛꯇꯤ ꯄꯤꯗꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯋꯥꯔꯅꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯏꯕꯦꯝꯃ ꯍꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯂꯤꯕꯅꯣ? ꯃꯥꯕꯨ ꯄꯨꯕꯤꯈꯣ, ꯍꯥꯠꯇꯣꯛꯀꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ꯫ ꯇꯥꯗꯅ ꯏꯀꯥꯏꯕ ꯅꯪꯂꯝꯒꯗꯕꯗꯣ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯇꯥꯗꯒꯤꯗꯤ ꯀꯅꯥꯁꯨ ꯅꯠꯇꯕꯅꯤꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯄꯤꯍꯧꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯨꯞꯅ ꯑꯌꯥꯕ ꯄꯤꯔꯒ ꯊꯥꯗꯣꯛꯆꯔꯛꯂꯕꯅꯤ꯫ ꯇꯨꯡꯗ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏꯅ ꯂꯧꯕ ꯉꯝꯖꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯃꯦꯂꯤꯇꯥꯁꯨ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯦꯁꯅ ꯕꯤꯃꯣꯂꯥꯕꯨ ꯆꯩꯔꯛꯏ: ꯏꯀꯥꯏ ꯈꯪꯗꯕꯤ, ꯆꯠꯈ꯭ꯔꯣ! ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯐꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯣꯏꯕꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯃꯣꯏꯕꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯏꯆꯥꯁꯤꯡꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯖꯔꯒꯦ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯨꯟꯁꯤꯒꯤ ꯄꯤꯔꯣꯏ꯫ ꯅꯪꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯑꯩꯒꯤ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ, ꯃꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯖꯤꯜꯂꯛꯏ: ꯆꯟꯆꯟ, ꯏꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯅꯣꯏꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯦꯂꯤꯇꯥ ꯀꯞꯂꯒ ꯍꯥꯏꯔꯛꯏ: ꯕꯕꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯕꯕꯥꯅ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯤꯇꯥ ꯀꯞꯇꯨꯅ ꯆꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥ ꯃꯆꯥ ꯃꯋꯥꯅ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯕꯗꯨꯗ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯗꯣꯝꯗꯕꯨ ꯊꯨꯡꯂꯨꯒꯗꯧꯔꯤꯕꯅꯣ ꯃꯁꯥꯁꯨ ꯈꯪꯖꯗꯦ꯫ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯃꯌꯥꯝꯗꯨꯅ ꯃꯄꯣꯠ ꯐꯥꯔꯕꯗ ꯀꯗꯥꯏꯗ ꯀꯅꯥꯗ ꯃꯍꯥꯛꯀꯤ ꯆꯪꯖꯐꯝ ꯄꯤꯕꯤꯒꯅꯤ? ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯆꯥ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯐꯠꯇꯕ ꯇꯧꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯈꯪꯗ ꯀꯛꯉꯥꯎꯅꯔꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤ: ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ? ꯊꯦꯡꯂꯅꯤꯅꯦ, ꯂꯝꯒ ꯂꯥꯞꯄꯒ꯫ ꯑꯦꯅꯤ: ꯏꯃꯥ, ꯑꯉꯥꯡꯁꯦ ꯑꯝꯇ ꯄꯥꯏꯕꯤꯔꯣ,
ꯑꯩ ꯐꯤ ꯁꯦꯠꯂꯒ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨ ꯊꯣꯏꯕꯤ ꯕꯨꯕꯣꯛ ꯄꯝꯂꯒꯦ ꯃꯃꯥꯁꯦ ꯂꯣꯏꯁꯤꯟꯖꯔꯅꯤ ꯍꯣꯔꯦꯟꯗꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯕꯨꯕꯣꯛꯇ ꯖꯣꯏ ꯇꯧꯕ ꯆꯠꯇꯣꯏꯅꯤ ꯅꯨꯡꯁꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯤꯕ ꯊꯥ 3ꯇ ꯉꯥꯏꯔꯤꯕ ꯃꯁꯨꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯁꯨ ꯅꯨꯄꯤꯗꯨꯁꯨ ꯃꯕꯣꯛꯄꯨ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯂꯤ ꯉꯁꯤ ꯃꯄꯨꯏꯒꯤ ꯆꯍꯤ ꯐꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯀꯗꯧꯔꯤꯕꯅꯤ ꯗꯤꯄꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ ꯑꯦꯅꯤ ꯀꯩꯅꯣ ꯇꯥꯃꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯤ ꯊꯣꯛꯄꯤꯔꯝꯃꯣ ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯕꯅꯤ ꯏꯆꯥꯊꯣꯏꯗꯤ ꯏꯃꯥꯗ ꯄꯤꯔꯝꯃꯦ ꯊꯣꯛꯑ ꯆꯠꯂꯣ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ ꯑꯩ ꯂꯣꯏꯔꯕꯅꯦ ꯊꯣꯛꯂꯛꯑꯗꯣꯏꯅꯦ ꯑꯩꯁꯦ ꯅꯅꯥꯛꯇꯒ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯄꯛ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯦꯅꯤ ꯅꯣꯛꯂꯒ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤꯌꯦ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯃꯆꯥ ꯀꯟꯅ ꯑꯣꯏꯈꯠꯂꯛꯏꯌꯦ ꯑꯦꯅꯤ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯗꯤꯄꯛ ꯍꯟꯅ ꯌꯦꯡꯗꯅ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯣꯏ ꯕꯕꯥꯍꯣꯏꯗꯤ ꯑꯥꯗ ꯉꯥꯏꯔꯝꯗꯣꯏꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯁꯨ ꯌꯥꯎꯅꯤ ꯍꯥꯏꯌꯦ ꯄꯨꯂꯞ ꯆꯠꯄ ꯍꯧꯔꯝꯂꯒꯦ ꯍꯥꯏꯔꯛꯑꯦ ꯐꯔꯦ ꯐꯔꯦ ꯊꯦꯡꯈꯤꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯃꯄꯨꯏꯒꯤ ꯈꯨꯕꯝꯗ ꯆꯠꯇꯨꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯄꯦꯟꯕꯤꯅꯕ ꯀꯠꯆꯔꯝꯃꯤ ꯊꯧꯔꯝ ꯂꯣꯏꯔꯝꯂꯒ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ ꯑꯦꯅꯤ ꯃꯅꯦꯝꯗ ꯑꯉꯥꯡ ꯄꯤꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ ꯗꯤꯄꯛꯇꯤ ꯉꯁꯥꯏ ꯁꯥꯎꯈꯤꯕꯒꯤ ꯃꯅꯤꯜ ꯂꯩꯔꯤꯕꯅꯤ ꯑꯦꯅꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯑꯦꯅꯤ ꯊꯕꯛ ꯆꯤꯟꯕꯅ ꯗꯤꯄꯛꯀꯤ ꯃꯑꯣꯡꯁꯨ ꯎꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕꯁꯨ ꯗꯤꯄꯛ ꯋꯥ ꯉꯥꯡꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯗꯨꯛ ꯁꯥꯎꯅꯤꯡꯂꯤꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯑꯦꯅꯤꯅ ꯀꯧꯔꯛꯏ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯏꯃꯥꯒꯤ ꯐꯃꯨꯡꯗ ꯁꯨꯃꯤꯕꯅꯦ ꯑꯝꯇ ꯄꯨꯈꯠꯄꯤꯔꯝꯃꯣ ꯗꯤꯄꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯧꯈꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯔꯛꯏ ꯐꯃꯨꯡꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯊꯝꯕꯤꯔꯒ ꯀꯥꯡꯈꯜ ꯊꯥꯕꯤꯔꯦ ꯑꯦꯅꯤꯗꯤ ꯐꯅ ꯀꯨꯏꯅ ꯀꯥꯈꯠꯂꯛꯇꯦ ꯗꯤꯄꯛ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯆꯥꯅꯨꯄꯤꯗꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥꯊꯣꯏ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯗꯅ ꯅꯃꯥꯁꯦ ꯌꯥꯝꯅ ꯀꯣꯝꯊꯣꯛꯏ ꯉꯁꯥꯏꯅ ꯆꯥꯛ ꯇꯣꯛꯑꯗꯨꯕꯨ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯏꯆꯥꯊꯣꯏꯕꯤ ꯏꯆꯥꯊꯣꯏ ꯍꯧꯒꯠꯂꯣꯕꯁꯦ ꯑꯝꯇ ꯀꯞꯄꯣꯕꯁꯦ ꯅꯃꯥꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯃꯆꯥꯗꯣ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯉꯥꯡ ꯑꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯧꯒꯠꯂꯒ ꯃꯄꯥꯗ ꯌꯦꯡꯂꯒ ꯄꯦꯔꯒ ꯀꯞꯄꯛꯏ ꯗꯤꯄꯛ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯀꯞꯄ ꯇꯣꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯐꯥꯎꯗ ꯑꯦꯅꯤ ꯑꯉꯥꯡ ꯍꯦꯛ ꯀꯞꯄꯒ ꯂꯥꯛꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯦꯜꯂꯛꯏ ꯃꯃꯥ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯏꯆꯥꯊꯣꯏꯁꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅ ꯍꯧꯒꯠꯂꯛꯏꯗ ꯆꯠꯂꯣ ꯑꯥꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯈꯪꯕ ꯅꯠꯇꯦ ꯅꯪ ꯕꯕꯥ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯕꯅꯦ ꯁꯤꯗ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯣ ꯆꯠꯂꯣ ꯁꯥꯟꯅꯔꯨꯔꯣ ꯆꯪꯉꯛꯑꯅꯨ ꯗꯤꯄꯛꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯗꯣ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯗꯨꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯞꯄꯤꯗꯨꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯨꯕꯣꯛꯅ ꯄꯣꯊꯣꯛꯀꯦ ꯅꯨꯡꯁꯤ ꯃꯁꯨꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯦꯅꯤꯁꯨ ꯃꯅꯦꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯗꯤꯄꯛꯅ ꯇꯨꯝꯂꯣꯝꯗꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯅꯦꯝꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯦꯅꯤꯗꯤ ꯗꯤꯄꯛꯅ ꯆꯤꯡꯁꯤꯜꯂꯒ ꯊꯝꯍꯧꯔꯦ ꯑꯦꯅꯤꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯕ ꯊꯣꯛꯈ꯭ꯔꯣ ꯆꯪꯉꯛꯀꯅꯣ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯎꯖꯒꯦꯁꯦ ꯐꯪꯗꯕꯅꯦꯕ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥꯎꯔꯤꯅꯦꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯊꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅꯒ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯇꯅ ꯁꯥꯎꯔꯤꯕꯗꯣ ꯃꯇꯥꯡ ꯆꯥꯕ꯭ꯔꯣ ꯃꯔꯝ ꯆꯥꯗꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯎꯔꯒ ꯑꯩꯅ ꯊꯦꯝꯒꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯊꯦꯝꯗ꯭ꯔꯁꯨ ꯅꯪꯉꯣꯟꯗ ꯊꯦꯝꯃꯒꯦꯁꯦ ꯁꯥꯎꯔꯅꯨ ꯑꯩ ꯁꯣꯏꯗ꯭ꯔꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒ ꯃꯥꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯁꯧ ꯂꯥꯡꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯦ ꯀꯥꯏꯗ ꯈꯦꯠꯅꯔꯤꯕ ꯑꯍꯥꯟꯕꯗꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯇꯥꯏꯞꯇꯒ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯉꯥꯏꯖꯒꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯌꯥꯝ ꯃꯤꯔꯥꯏꯕꯤꯔꯦ ꯑꯩꯅ ꯅꯪ ꯃꯤꯔꯥꯏꯔꯤꯕ ꯅꯪꯅ ꯑꯩ ꯃꯤꯔꯥꯏꯕꯩꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯊꯕꯛ ꯆꯠꯂꯒ ꯂꯩꯕ ꯑꯩꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯩꯕꯗꯒ ꯏꯅꯥꯛꯇꯒ ꯂꯩꯕꯤꯕ ꯅꯠꯇꯦ
ꯊꯥꯏꯅꯗꯒꯤ ꯑꯩꯅ ꯉꯥꯏꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯅꯤ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯏꯔꯒ ꯂꯩꯔꯅꯤ ꯈꯪꯉꯤ ꯑꯗꯨꯗꯤ ꯁꯥꯎꯔꯛꯇꯅ ꯆꯪꯀꯅꯣ ꯍꯥꯏꯕ ꯇꯥꯕ ꯑꯩꯅ ꯁꯤꯗ ꯆꯪꯉꯛꯇꯅ ꯄꯨꯟꯁꯤꯒꯤ ꯊꯣꯛꯈ꯭ꯔꯗꯤ ꯑꯉꯥꯎꯕꯗꯧꯅ ꯑꯩ ꯎꯕ ꯐꯪꯗꯅ ꯂꯥꯛꯁꯨ ꯂꯥꯛꯄꯤꯔꯣꯏꯗꯕꯗ ꯑꯩꯕꯨ ꯉꯥꯏꯔꯤꯌꯦ ꯉꯥꯏꯖꯒꯦ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅ ꯇꯧꯔꯒ ꯂꯩꯍꯧꯒꯦꯔꯣ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯌꯦꯡꯒꯤ ꯁꯥꯎꯔꯕꯁꯨ ꯆꯪꯉꯛꯀꯅꯣꯗꯤ ꯍꯥꯏꯔꯔꯣꯏ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯊꯣꯛꯈꯤꯕꯒ ꯄꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯒꯩ ꯍꯥꯏꯒꯅꯨ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯅꯪꯅꯒ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯑꯩꯁꯨ ꯇꯥꯏꯕꯪꯁꯤꯗ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯇꯥꯃꯣ ꯅꯤ ꯑꯦꯅꯤꯅ ꯗꯤꯄꯛꯀꯤ ꯃꯊꯥꯅꯨꯡꯗ ꯆꯪꯁꯤꯜꯂꯤ ꯗꯤꯄꯛꯄꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯑꯦꯅꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ